थाजनिंगाई ओइरिबा पावमना एनएसएन आईएम ना KNAB की lanmi mari hatkhre hari khulai kyasu lahore ba pawma hariba thawdok AK series ki numai mari su munma ngamhore hari thajani wariba pawsna makhatana hariba na ngasi ayuki sarongna pung 4 muk tabada kamjong district ki manung sanba thamkholen amadi Myanmar ga tainaba hoyang village ani ki marakta hariba khuthona bigi thawdo si pung amamuk supna khuthona khibne hari loinana hariba thawdo sida laikhidraba KNAB gi kedar sing sigi masak maming khang mangamdri haipa pawmaga loinana miyam gi khongjang manung da CM na pauna kaithil gi lambi Imphal airport ki samgal sagali bising yengkhre data internet service athubuda hangdok halagani waikemsang Bisnupur district ki Tronglaobi awang lekai di sahi yamna nauriba masin maupa bom pokayanduna hatkiba duga mihat adubu yaningdaba phungdoktuna khongjang sangsinbada misam ahum CRPF na nongmaina kaptuna hatkiba thawdokki mayokte miyamna akanba khongjang sangsilingai gi serakta pauna kaithel gi lambi semjilibasing amasum Bir Tikendrajit International Airport ki nauna sagaliba terminal building CM yumnam khemsan yengsingkri pauna kaithel ki lambi amasum drone sembadu yengsinba khongset aduda madi lainaba singda chief minister na karamba matamda lambi asi semba loigedagi haina yamna kanangki official sing aduna athuba matamda loisilagani hairaga tha masing adudi pankiti aduba chief minister na di miyam gi lambi sathok chasin gi khudong sadaba si matam kuina lehanbi yaroi haina phongdokpaga loinana athubra thabak loisinna ba khanki khongset aduda paumi sing wang amagi pakhum piraduna chief minister yamna tentak naiki irang na maram oiraga hauzik thingjinduna thamliba data internet service athubuda hangdoklagani hairamki Bir Tikendrajit International Airport yingsinbi khongsen adura Airport Authority of India AAI gi manager civil engineer Devi Prasad Jimo na hauzik pekhaliba anoba terminal building sabagi thabak thoramasigi marik sumba paudam minister apiki AAI gi mari lenaba official singawari sanabada minister na anauba terminal building asi matam sana saba loisina ba honabada lainga ki maikidigi angam pathakta mateng pangani hanasu thajaba pikhi chief minister hauzik ladiba airport ki air cargo terminal gi phibam singki Yasanda Engineers and Contractor Private Limited na paikhaliba anauba terminal building sabagi thaba si mapung phana lusilabadi passengers sing sauna kudong saba phangalagani hauze hauze airport asi nongmada pung 10 gani thoidagi 10 ga mari phawba mathau tawribasi pung 10 ga mari mathau tawhanba ngamlagani hari anauba terminal building asina sahida passenger million manga phawba sangthok sangsin tawnabigi khudong saba lehengadori masigi sumathakta gari khampham gi khudong saba hengat hanbaga loinana hauze hauze supnagi car samak Khamba yaribasi anauba integrated terminal complex saba loiragadi car lising amaga marfuga mapan thamba yaragani anauba integrated terminal building sabagi thabasi mamang thagi kungani panda additional chief secretary transport Anurag Bawaspaina yengsin basulekri sayesi gi December 13 mathuida loisindanabagi panam thamliba project asi matam sana loisindanaba mahakna mari lenaba agency singda khanganba lekri airport ta paikhaliba thabak thoramasi ki matang maruoiba review meeting ama pangthokpaga loinana matam sana terminal building saba loisinduna mai amadi ising gi award pa lehendanabagi matangda kumna khanani nakhi CM gi yengsin khongsit aduda Manipur lenga ki chief secretary Dr Punit Kumar Goye Additional Chief Secretary Transport Anurag Bawaspai Commissioner to Chief Minister and Ashok Kumar Transport Director Kumantem Daina Public Works Department gi Chief Engineer CH Besor Chandra Amadi Airport Authority of India gi atay makok thombo official kyasu saruyaki MLA humfuna thamoi sengna hotnarabadi ingta paphibam hanjin hanba ngamgani social worker tomba Manipur ki MLA humfuna hotnarabadi ingta paphibam hanjin hanba ngamgani haina social worker L tomba na phongdorakli Foundation for Rural Urban Development ki president oiri L tomba na makhatan hai lamda masida noma kangdara mihat mipun miot mine amadi nupi hatpe gi thaudok toina tokli Central Forces na masing thingam dana lairabasa koki militant sing aphaba makal gi kulai sisinaraga nupi angang kya halakpada khangsinadana laithokli besigi wan to kari no haiba punamangna khangnarabani Manipura proxy war ama sathari haibasi asing mani haina palladuna mangnai ki IDP sing ngasi phawba masagi mimda hanjinan ngamdri
ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯊꯃꯣꯏꯁꯤꯡꯅ ꯐꯤꯕꯝ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯐꯝ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯁꯦꯟꯇꯔꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯣꯏ꯫ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯃꯣꯠ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯁꯦꯟꯇꯔꯅ ꯈꯪꯕ ꯃꯔꯝꯅ ꯊꯧꯁꯥꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕ MLA ꯌꯥꯝꯅ ꯌꯥꯎꯔꯤ ꯍꯥꯏꯕ ꯁꯦꯟꯇꯔꯅ ꯈꯪꯏ꯫ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯔꯣꯏ꯫ MLAꯁꯤꯡꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯥꯡꯅꯥꯏꯈꯤ ꯃꯩꯇꯩꯁꯤꯡꯅ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯊꯣꯛꯄꯗ ꯄꯥꯝꯃꯨꯕ ꯂꯩꯇꯦ꯫ ꯅꯣꯡꯃꯒꯤ ꯅꯣꯡꯃꯒꯤ ꯍꯤꯡꯖꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯐꯝ ꯊꯣꯛꯏ꯫ ꯕꯟ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯅ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤ ꯀꯣꯛꯍꯟꯅꯅꯕ ꯂꯩꯉꯥꯛꯅ ꯊꯧꯁꯤꯜ ꯑꯃ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ꯫ ꯑꯉꯥꯡ ꯑꯅꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ YPPMꯒꯤ ꯀꯟꯚꯦꯅꯔ ꯖꯨꯔꯤꯁ ꯈꯨꯃꯟꯆꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯥ ꯑꯁꯤꯒꯤ 6 ꯑꯃꯁꯨꯡ 8ꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 1 ꯇꯥꯔꯛꯄꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯛꯇꯤ ꯂꯩꯕ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯌꯨꯝꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯆꯍꯤ 5 ꯑꯃꯁꯨꯡ ꯊꯥ 5 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯕꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨꯅ ꯇꯝꯊꯤꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯐꯥꯔꯒ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄꯤꯄꯜꯁ ꯑꯦꯂꯥꯏꯟꯁ ꯐꯣꯔ ꯄꯤꯁ ꯑꯦꯟड ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯃꯅꯤꯄꯨꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯥꯂꯦꯝ ꯑꯋꯥꯡ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯑꯦꯄ꯭ꯔꯤꯜ 8ꯇꯒꯤ ꯍꯧꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯃꯇꯝ ꯀꯛꯇꯕ ꯈꯨꯠꯊꯥꯡ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯈ꯭ꯔꯤ꯫ ꯈꯣꯡꯖꯪ ꯑꯁꯤꯗ YPPMꯒꯤ ꯀꯟꯚꯦꯅꯔ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯨꯔꯤꯁ ꯈꯨꯃꯟꯆꯥꯁꯨ ꯃꯈꯥ ꯇꯥꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯀ꯭ꯋꯥꯛꯇꯥꯗ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯟꯕꯗ ꯑꯊꯤꯡꯕ ꯊꯝꯂꯤꯕꯁꯤ ꯌꯥꯍꯟꯕꯤꯌꯨ ꯀ꯭ꯋꯥꯛꯇꯥ ꯃꯤꯌꯥꯝ꯫ ꯊꯥ ꯑꯁꯤꯒꯤ 8ꯀꯤ ꯑꯍꯤꯡꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯂꯩꯀꯠꯅꯗꯨꯅ ꯂꯩꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ CRPFꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗ ꯃꯤꯆꯝ 3 ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯀ꯭ꯋꯥꯛꯇꯥꯒꯤ ꯃꯤꯌꯥꯝꯅꯁꯨ ꯍꯛꯆꯤꯟꯅ ꯂꯧꯏ꯫ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯀ꯭ꯋꯥꯛꯇꯥ ꯃꯥꯏꯀꯩꯔꯣꯝꯗ ꯅꯣꯡꯃꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯟꯅꯕ ꯊꯤꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯀꯣꯝꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯑꯣꯜ ꯃꯩꯇꯩ ꯄꯥꯉꯜ ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟ AMPYA, ꯑꯣꯜ ꯀ꯭ꯋꯥꯛꯇꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ AKCOC, ꯑꯣꯜ ꯀ꯭ꯋꯥꯛꯇꯥ ꯌꯨꯠ ꯚꯣꯂꯟꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ AKYBO, ꯑꯟꯖꯨꯃꯥꯟ ꯏꯁꯂꯥꯍ-ꯏ-ꯃꯣꯁꯔꯥ, ꯖꯥꯃꯤꯌꯠ ꯎꯂꯥꯃꯥ ꯕꯤꯁꯅꯨꯄꯨꯔ, ꯀ꯭ꯋꯥꯛꯇꯥꯒꯤ CSOꯁꯤꯡ ꯑꯃꯗꯤ ꯑꯣꯜ ꯀ꯭ꯋꯥꯛꯇꯥ KMC, KGP ꯗꯨꯀꯥꯟꯗꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀ꯭ꯋꯥꯛꯇꯥ ꯕꯖꯥꯔꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯀ꯭ꯋꯥꯛꯇꯥꯗꯒꯤ ꯖꯤꯌꯥꯎꯗꯤꯟ ꯑꯔꯤꯕꯝꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀ꯭ꯋꯥꯛꯇꯥꯗꯒꯤ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯅꯁꯨ ꯇꯝꯄꯥꯛꯀꯤ ꯃꯤꯌꯥꯝꯅ ꯍꯧꯔꯤꯕ ꯏꯍꯧꯗ ꯁꯔꯨꯛ ꯌꯥꯖꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯇꯩ ꯏꯍꯧꯁꯤꯡꯗꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ 8ꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯗꯒꯤ ꯀ꯭ꯋꯥꯛꯇꯥ ꯃꯥꯏꯀꯩꯗ ꯆꯥꯅ ꯊꯛꯅꯕ ꯑꯇꯩ ꯅꯣꯡꯃꯒꯤ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯁꯤꯟꯕ ꯂꯦꯞꯄꯁꯤꯅ ꯀ꯭ꯋꯥꯛꯇꯥꯒꯤ ꯃꯤꯑꯣꯏ 95,000 ꯌꯥꯡꯈꯩ ꯑꯃꯗꯤ ꯑꯇꯩ ꯀ꯭ꯋꯥꯛꯇꯥꯒꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕꯁꯤꯡꯒ ꯄꯨꯟꯅ ꯃꯤꯑꯣꯏ 60,000ꯔꯣꯝꯒꯤ ꯃꯊꯧ ꯇꯥꯕ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯔꯒ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯟꯕ ꯊꯤꯡꯕꯤꯒꯅꯨ ꯍꯥꯏꯈꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯊꯧ ꯇꯥꯔꯕꯗꯤ ꯀ꯭ꯋꯥꯛꯇꯥꯒꯤ CSOꯁꯤꯡ ꯑꯃꯗꯤ ꯙꯔꯃꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ CSOꯁꯤꯡꯒ ꯐꯝꯃꯤꯟꯅꯗꯨꯅ ꯁꯣꯂꯨꯁꯟ ꯄꯨꯊꯣꯛꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ DC ꯑꯃꯗꯤ ꯂꯣꯀꯦꯜ MLAꯒꯁꯨ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯕꯤꯗꯨꯅ ꯏꯝꯐꯥꯜꯗꯒꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯐꯥꯎꯕ ꯂꯥꯛꯄ ꯌꯥꯔꯒ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗꯒꯤ ꯀ꯭ꯋꯥꯛꯇꯥ ꯌꯧꯕ ꯌꯥꯗꯕꯁꯤ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ AKCOCꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯑꯟꯋꯥꯔ ꯑꯂꯤ, AMPYAꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ MBH ꯍꯐꯤꯖꯨꯗꯤꯟ, AKYBOꯒꯤ VP ꯖꯨꯅꯦꯠ ꯑꯂꯤ, ꯑꯟꯖꯨꯃꯥꯟ ꯏꯁꯂꯥꯍ-ꯏ-ꯃꯧꯁꯔꯥꯒꯤ MBH ꯑꯕꯗꯨꯜ ꯀꯂꯥꯝ ꯑꯃꯗꯤ ꯀ꯭ꯋꯥꯛꯇꯥ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯀꯤꯌꯔꯇꯦꯀꯔ ꯀꯥꯎꯟꯁꯤꯂꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯕꯤꯇꯨꯃꯦꯟ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ ꯑꯃ ꯂꯣꯈꯥꯗ ꯑꯣꯟꯊꯕꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯤꯃꯦꯟ ꯁꯣꯛꯇꯨꯅ ꯂꯩꯈꯠꯅꯈ꯭ꯔꯤ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯔꯧ ꯆꯤꯡꯗ ꯂꯩꯕ ꯑꯥꯔꯃꯤ ꯀꯦꯝꯞ ꯃꯌꯥꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯑꯁꯤꯗ ꯕꯤꯇꯨꯃꯦꯟ ꯄꯨꯗꯨꯅ ꯂꯥꯛꯄ 22 ꯋꯤꯂꯔ ꯇꯦꯂꯔ ꯇ꯭ꯔꯛ ꯑꯃ ꯂꯣꯈꯥꯗ ꯑꯣꯟꯊꯗꯨꯅ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨꯡ ꯍꯦꯜꯄꯔ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯞ ꯂꯥꯏꯟ ꯊꯤꯡꯕꯒꯤ ꯊꯕꯛꯁꯤꯡꯗ ꯆꯥꯎꯅ ꯃꯥꯡ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯝꯕꯤ ꯈꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤꯇꯨꯃꯦꯟ
drum saniga taraga tur puduna lakpa 22 wheeler Taylor truck model 4923 registration number BP05AP7766 asi lokar ontaduna truck asigi driver amasum helper damtina asu open nangkibaga loinana lokada pipeline tingbigi thabaksing sound ama ata thon khri thaudok thupam digi phangba pawgi matungna thaudo du hairiba national highway gi mapam asida Indra Danus Gas Grid Limited IGGL na pipeline tingbigi thabaksing paikhatpana maram oiraga lambi asigi tangkhai ama piksinduna lairiba mafam amani hairiba truck asina mafam asi yorakpad lambi pikpana maram oiraga lokhada ontakhibani hari aduga truck asida purakhiba bitumen drum sing asi Sanapari district ki mafam amada thadagadabani hari khunja asina phongdorakpagi matungina hauzik lambi paring asida paikhalagliba safety arrangement ningthina thamdaba maramna mafam asida toine accident thokpagi thaudok sing lekhi thaudo asig mari leinana SDPO Sanapati gi team ama laktuni gengsin kibaga loinana general diary entry register to kemasum asokpa driver amasum helper district hospital pukatuna laikana khriari Tronglaobi gi thaudo ki matang da MCP CR gi chairman lusingba team amana hakthengna yengsingkhri haukibe April taruk amasum taret ki lonaba ahing nongyai matung pung amakra helakpada Bisnupur district ki Moirang police station ki manung sanba Tronglaobi awang lekaida koki militant singna bomb kapsinduna sahi nauriba karisu khangjadriba anga ani lekidaba aduga apokpi mamana tamthina sokiba thaudo aduga mari lenjana ngarang Manipur Commission for Protection of Child Right MCP CR gi chairperson Kaisam Pradip Kumar na lusingba team amana hakthengna maphamdra satuna yengsinkhri yengsin kongchat aduga mari lena Manipur Commission for Protection of Child Right ki chairperson Kaisam Pradip Kumar na pawmising phongdokibada Tronglaobi gi thaudo asiga mari lena commission gi maikedi gi mari lena basingda notice ani issue tawba lekri ahanba notice na thaudo asida chena basing athuba fakat piu amasum angang singi protection pibigi mawong asi hanadigi hena ngakar hanbiu habisini ani suba notice asina hauji social media da laikhidraba angani sigi phibam soklaba photo thagaliba si thingjinba amadi hana thagaliba sing adu su laukthokpani thaudo asigi matang asumba asingba report sing social media da thambada Manipur Commission for Protection of Child Right ki maikedi athingba amata laithi asumba asingba report pibada di commission supung thogali commission thinglibadi imung manung na yengba nungai roidaba mongda phibam kairaba asiba haksang singi photo thagat narakpa aduni atopa mana thaudo asigi matangda NIA na investigation sathariba sigi process report sing commission da khangan gadabani hainasu phongdokhi Tronglaobi gi mihat ke mari leinana hauji su lepa leitana wangu sagang lambi thingzeli paudamama Tronglaobi gi tamthiba laibak chiba thaudo asida nisi mina bazam akhoi ba awa mamayam chahan tibiriba ase tibiriba se masigi chaba justice phangdi bawa akhoina wangu sagang labida ban tawjariba se makhoi justice phangdi bawa manna se makha chathajakini masida chenaba CPF person sing gandi bibiyu haina ima iben khoi mayamna lepa laitana kongjang changsangjari we want justice 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 Lelong Assembly constituency ki leaders oibiramba loinana Manipur Legislative Assembly ki former speaker Dr. MD Maneruddin Shekna matang matam sadana laikhidabada N Biren Singhana thamoi sokna nungaitaba phongdorakli loinana mokogi imung manungi awabadasu saruk yazadi haibaga loinana Village Volunteer Eastern Zone haiba lup amagi maikaidigi thadorakpa press statement amangasi tang 13 thamari English ngani ga kunga tarukta Village Volunteer Eastern Zone gi maikaidigi Manipur gi Chief Minister na Tenopal district lakani haiba tab report ta aduki matik thamoi sokngai oi hairi makhata na maru oina palibo wafam khradi Meetei amatana buffer zone Kanglai Park Meetei Lane amasum Tenopal district Kuki Lane buffer zone lansilakanda sangbagi ayaba leiti haibaga loi makhata na akan mamongda hariba lup asina Manipur gi Chief Minister Kemsan
warning tawbaga loinana Tengnopol asi kangpokpi nati haiba wafam asini hotsu hotnaroidabani madudana natana kangpokpi da sizinakhiba tactics adu satnaroi haiba wafam yawna su phungdorakli anagumbana sangsindanabo hotnaragabdi akanba warning thambaga loinana thoaningdaba sathiba phiba mama mayuknaba yai haiba wafam yawna su thamlakli masiguma thawdo asi thoandanaba hotnabiyu haiba wafam yawna BBEZ Village Volunteer Eastern Zone की Information and Publicity की मैकेडी की थादोरकपा प्रेस स्टेटमेंट सिदा सुमना पल्ली अतोकपा तेंतकपा पावमना मणिपुर की चुचापुर डिस्ट्रिक्ट की मनुंगसना मसक ममिंग खंगदबा नुपी अमा असिबा चांग अमा ओइना तादुना लेरमले हैरि सबसाबा अपडेट म्याम पुना ngaiminasi Tronglaobi की मियाद येहलौमी मुथनबा संगसिलकपा ललोंगनी सोरेपा Haukiba April taruk amasum taret ki lonaba ihingda Moirangi Tronglaobi awang lekai phamungda mamaga tumduna leizaba angang ani Indiana mapalamdigi pusilakpa anekpa missionary narcoterrorist na bomb kapsinduna hatkiba madi makoigi apokpi mama adubuna tamthina asu opa nanghankiba thawduwa madi madugi matung tarakpada ayukta miyamna misam ngakpa ngamdraba missionary terrorist ngi misangda leptuna leiriba mayang lanmi singi leifamda ihok sangsinkibada leikidraba misam ahumpuna misam mangana leikidabada sorepana awaba phungdorakli loinana leikidraba makoigi mafamda ikai kumnaba usari leikidrabagi imung manung marup Mapiza amasum leibak miyamgi awabad iyawalup asina saruk yazari haina Sorepagi Publicity and Organization ki Secretary MC Yaiphabina Thadorakpa Chirol amana hairi Siol asina makata na hairi bana haukiba English ngani ka kungo humdagi me ahumdagi hauduna satharakliba India na neklaga sisinariba mapawalamgi missionary terrorist ngamadi India gi lanmi singi apunba khutpu na sangsilakliba kanglaipak Manipur machet thugaina bigi landa si haujik leptana sathari haibasi tholakliba thawdo sin mayek singna taksarabani atamnana tangkhul kabui thadau maitei amadi lamdamasida leiriba yelhomi furup singbu muthanaba India na lamjing lamtaklaga sangsilakpa landa amani haibasi hena mayek singlibani Kanglaipak ki apunba saktam thugai haibasi India gi loilam lanmi singi amadi missionary narcoterrorist na atamnana sangsilakpa panamni Tronglaobi miyat yelomi muthanaba sangsilakpa lalongni India na makoigi lanmi singa missionary terrorist singa satminaraga Kanglaipak ki ningtam puwari mangananaba amadi lamdamasida sangsilakliba ningtam lan namthanaba honabada proxy war sathanaba haibasi makoigi lan gi pomit oire haukiba sahi English ngani ka kungo homdogi me ahumdagi sangsilakpa India gi loilam lanmi amadi missionary terrorist gi atamnana maitei amadi masin manaw oiba yellow fruit singu muthanaba sangsilakpa landa do kanglaipak ki apunno yellow fruit singna punna ngakthoknabagi dama hakthengna mayong yaki mathang